Hauzik, Russia Ukraine gi lan ase chahi ahum henkre. Masina maram oiraga, miyoi lakh kaya ama sekre, loinana, Russia da lan asina maram oiraga, leibak asigi migi masing kham thengna hanthakre. Masina tungda chawna chaitheng fangani khanbadagi, population hengatnaba, Russian government na, Russia gi chahi nauribi nupi singna, angang ama pokpada, Russia ruble, 1 lakh Indian rupee da, 1,09,686 Piragani haina Laothokhre laikre. Kari maram gidamakta Russia da yamna controversial oiba chahi nauribi nupi singda angang pokpagi lakh amagi rewards offer tauribano. Masida critics singna kari hairi. Masigi thaushil ase kadai fau kanaba fanglabage. Russia Ukraine lan hek horakpadage. Chahi ahum asigi manungda Kamdong na miyoi million mari hena decline taurakibasi kamdong na no. Masigi hiram asida ngasigi aigi video sida khangminarasi. Aigi video sida soikiba lan kiba yaurabasu ngakpiyu haina haijari. Russia da lan hek haudringai da haibati 2021 da apunba population ase 146 million haibati 14 crore 60 lakh hena leirami. 2022 gi February aduwai dagi lan haure Masidagi, mi kaya ama asok apanang kiba, miyoy kaya ama na, safagadaba mafam sing yeng duna, lebak asibu thadok duna jenaki. Masida, immigration huraklami. Asumna, lan hurakpa 2022 dagi, 2025 chahi ahum helaba faw asida, miyoy kaya ama sikre, migration taw duna, thawai hingnaba miyoy kaya ama, lebak thadok duna chatnakre. Angang popagichang, asuki matik hantare, Angang pokpadagi siba masingna hengalaki. Masigi saitheng mayam asina maram oiraga Russia da historic oina kham thengba thakta migi masing hantharaklami. Masigi saitheng mayam asi fangbadagi Vladimir Putin na luchingba Russia government mi paiba horakhe. Masigi awaba saitheng asi koknaba population hengatna bagdamak chahi asigi 2025 ke March thada ahanba oina Russia government na chahi taragani pani mathakta leiba adult oirabi nupi singna angang puglakpada sel gi mateng yauna government gi khudong chaba kaya ama pigani haina Laothokhre horakhe. Masigi matung tarakpada inongnauna masigi thaushil thaurangi manung chana hanadi chahi taragani pani mathakta leiba nupi khak oiramba adugi mathakta chahi taragani pani makhada leibi chahi nauribi nupi singna angang ama pokpada 1 lakh ki rewards bigani haina Laothokhre. Masigi thaushil ase yamna hakchinba maongda Russia government na laukhalakibasigi maram adude 2023 gi report amagi matung inna Russia da angang pokpagi ratio ase hanadagi chang yamna hantharakhe. Chaurakna Russia da angang pokpagi chang ase 2.05 oigadaba adu masigi mahutta 2023 da masigi ratio ase 1.41 da hantharakhe. Haibadi masida palliba 2.05 ratio ase Russia gi nupi amana angang pokpagi chang aduni. 2.05 asigi manungda nupi amana angang ama pokpada mama adugi mahut singane aduga angang amana amuk mapagi mahut singane. Lemhauriba 0.05 asina angang poklaba matungda mapung maray fadringay da sikiba hingba ngamdaba natraga angang pokpa ngamdaba masigi chang asi yenglaga Russia da leiba nupi khudingi fertility rate ase 2.05 ada masigi ratio asi oibani. Masina leibak asigi population ase same rate ta maintain tawduna thamba ngami. Adubo masi 2023 ki nupi amana angang pokpagi chang 2.05 oigitaba adu 1.41 khaktada hantharakhe. Masina haininglibase nupi amana angang pokpagi chang darkar oiba ratio 2.05 adu yaudre Russia gi population shrinking tawre angang ayamba poknadre haibani. Masigi chaitheng ase fanglakpadagi demographic challenge ase mayoknaba ngamnabagidamak government na hairiba thokshil ase hagdorakhibani. Panba yabade Russia hairiba leibak ase malemgi oina mishing khwaidagi yambada mapan subada leiri. Adu oiba taragasu yamna chawraba leibak asina mising ase sathina hantarakhiba asina
tungi khallaga government ke maikaidagi perinatalist policy haibade lebak amagi miyamna mishing hengatnaba angang hena poknaba family chawthoknaba asigumba thokshil ase hogdorakhibani tasengna masigi policy asida critics mayamna tongan ba mot kaya ama phongdoknarakti hanadi chahi 19 gi mathaki adult nupi khakta oiramba adu inong nongna chahi 19 gi chahi naurabi nupi sing leisabi sing yauna angang poknaba pregnant oihanduna reward chawna piduna child birth amade child rearing asida encourage tawribani support tawgadabani haibage thaushil asida controversial oirakhibani masigi thaushil thorang asigi paukhum oina lebag asigi miyamgi opinion da 43% na support tawri aduga 40% na oppose tawri lebag asigi president Vladimir Putin ge hena mityeng changsilakhibase lebag asigi population ase hengalaklabade mapangal leba army masing hena thamnaba lebag ase hena powerful oiraklaba amade Russia ase malemda superpower amuk oiraknaba President Vladimir Putin ge yamna chawraba manglan ama sulairibani masigi Russia ge perinatalist policy chahi 19 gi makhada leibe chahi nauribi nupi singna angang ama pokpada 1 lakh reward pigani hariba thaushil asida karamba nupina senfam asi phangadage amade karamba nupina phangoidage haibadu amuk yengminase asida palliba ase chahi kunga mangagi makhagi nupi sing haibade local college ta natraga university ta tamlibi naha oiribi nupi singna masa mau faba tinjang kaijang naba angang ama mai pak na pokadabani hariba nupi sing asina hariba reward asi phangani aduga karigumba nupi aduna mahak na poklakliba angang adu asiva angang oina poklakpa taraba mahak senfam adu phanglaroi aduga amukshu nupi aduna mahak na poklakliba angang adu matam khra hinglamlaga karigumba sikhiba taraba natraga angang adu miyoi chadaba soinaiba mimanadaba oiba taragade hariba senfam asi phangni phangoi tamba ngamde masigi policy asiga mari leinana Russia government na maternity payment su hengalakhibasu laikre 2025 tagi Russia government na lebag asigi angang pokliba mama khudingmakta hanadigi senfam hena phanghalle masidagidi nupi amana ahanba angang ama pokpada 6,78,700 rubles phanghalagani masi Indian rupee da 7,42,022 mukni hanadi masi 2024 da 6,30,400 rubles khak pirambani aduga mama aduna mahaki anishuba angang ama amuk pokpa taragadi 8,94,000 rubles amuk phangani India ki paisa da paragadi 9,79,875 ni mayamna chamamna danaba wafam amatang haijiramge madudi mamang da pankhiba chahi 19 gi makhada leibi chahi nauribi nupi singna angang ama pokpada 1 lakh reward pigani hariba aduni Russia gi region khargi oina inong nong semlakpa thokshilni aduga hojik panjariba aduna national maternity payment ni haibadi Russia da leiriba mama khudingmakna fangadaba senfam aduni masigi hiram asida critics singna haribana government na population hengatnaba senyam ama thadaduna hotnarabasu population gi problem de kokpalekti haina phongdokli Russia da hojik paikhalakliba thaushil ase China Japan South Korea amadi Europe country kharadasu hojik kana haudorakli Spain da su hojik missing no monomagi hantharakpana maram oiraga atopa lebaktagi mi kaushinduna leihanba thabak pibagi thaushil amasu paikhalakli karigumba Russia da organization amana natraga lanai miyoi singna Russia gi nupi sing asida mayum pandanaba amadi angang poktanaba insinba yauramba taragadi ahakpa cheirak pigani haidnasu lauthokkhibasu laikhre aduga karigumba Russia da nupi amana angang tara natraga taradagi hena pokpa ngamlagadi awangba thakta motherhood award medal piduna ikai khumnaba utti adubu hena ngaklibadi Russia government na paisa kaya ama thadaduna angang puhanaba thaushil kaya paikhatlabasu missing hengalakpagi mamidi tadri Maramasina
government ki thorang asi mai pak tri